ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯈꯅꯥꯎ ꯅꯥꯗꯨꯅ ꯂꯩꯔꯨꯕ ꯃꯔꯝꯅ ꯋꯥꯔꯤꯁꯤ ꯄꯥꯖꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯃꯊꯪꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯦꯞꯇꯅ ꯂꯣꯏ ꯐꯥꯎꯕ ꯄꯥꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯋꯥꯏ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯣꯔꯧꯅ ꯚꯦꯁꯄꯥꯗꯨ ꯈꯥꯝꯅꯕ ꯈꯥꯕꯗ ꯍꯥꯏꯔꯛꯏ꯫ ꯈꯥꯕꯅ ꯊꯧꯖꯤꯜꯂꯒꯦ ꯑꯗꯨꯝ꯫ ꯍꯦꯔꯥ ꯉꯥꯏꯍꯥꯛ ꯃꯑꯣꯡ ꯌꯦꯡꯈꯤꯁꯤ, ꯍꯜꯂꯛꯄꯗ ꯊꯠꯂꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯥꯕꯗꯨ ꯃꯤꯠ ꯁꯨꯛꯆꯤꯜꯂꯒ ꯇꯔꯨꯕꯤꯒ ꯊꯋꯥꯏ ꯁꯅꯥꯒꯒꯤ ꯃꯑꯣꯡꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤꯕ ꯑꯗꯨꯁꯨ ꯌꯦꯡꯉꯤ꯫ ꯁꯣꯝꯗꯅ ꯎꯅꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯇꯔꯨꯕꯤꯅ ꯊꯋꯥꯏ ꯁꯅꯥꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯔꯤ꯫ ꯊꯋꯥꯏꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯃꯥꯅ ꯊꯋꯥꯏ ꯁꯅꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯅꯅꯤ꯫ ꯅꯃꯥ ꯅꯄꯥ ꯄꯜꯂꯒ ꯊꯤꯅ ꯉꯥꯡꯖꯔꯛꯀꯅꯤꯀꯣ꯫ ꯑꯩꯁꯦ ꯆꯤꯟ ꯀꯜꯂꯦꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯣꯏꯅꯁꯨ ꯎꯒꯅꯨ꯫ ꯅꯣꯏꯒꯨꯝꯕꯁꯦ ꯃꯄꯩ ꯃꯄꯩ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤꯀꯣ꯫ ꯇꯧꯅꯨ, ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯊꯋꯥꯏ ꯁꯅꯥꯅ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯔꯦ ꯑꯣꯛꯆꯔꯦ ꯏꯕꯨꯡꯉꯣ ꯁꯅꯥ, ꯊꯋꯥꯏ ꯍꯥꯞꯄꯝ ꯇꯧꯊꯣꯔꯛꯏꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯄꯛꯆꯩꯗ ꯏꯕꯨꯡꯉꯣ꯫ ꯑꯩꯁꯦ ꯅꯪꯗꯧꯅ ꯀꯣꯏꯃꯥꯡ ꯃꯥꯡꯕ ꯅꯨꯄꯤꯅꯤ ꯈꯟꯒꯅꯨꯀꯣ꯫ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯊꯕꯛꯅꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ꯫ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯁꯨ ꯌꯥꯎꯔꯤ, ꯐꯖꯔꯤꯕ ꯇꯧꯔꯤꯁꯦ ꯍꯥ꯫ ꯅꯪꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯊꯕꯛ ꯂꯥꯛꯄꯗ ꯀꯣꯏꯊꯠ ꯊꯠꯂꯤꯁꯦ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ? ꯌꯥꯝ ꯐꯥꯎꯔꯗꯤ ꯑꯩꯒ ꯐꯥꯎꯕ ꯇꯥꯅꯗꯣꯏꯕ, ꯉꯝꯖꯒꯗ꯭ꯔꯣ ꯅꯪꯕꯣ ꯍꯥ? ꯊꯋꯥꯏ ꯁꯅꯥꯒꯤ ꯂꯦꯡꯕꯥꯜꯗ ꯍꯥꯏꯐꯦꯠ ꯏꯜꯂꯤ꯫ ꯂꯦꯝꯕꯤꯅ ꯑꯇꯣꯝꯕꯤ ꯇꯧꯅꯨ, ꯐꯖꯗꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯗꯥ ꯊꯋꯥꯏ, ꯑꯩꯈꯣꯏ ꯇꯔꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯃꯥꯗꯤ ꯁꯥꯎꯕꯨ ꯁꯥꯎꯈ꯭ꯔꯗꯤ ꯄꯠ ꯇꯠꯄꯅꯤ꯫ ꯗꯥ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯇꯔꯨꯕꯤ ꯊꯋꯥꯏ ꯁꯅꯥꯗ ꯃꯃꯤꯠꯇꯨ ꯐꯠ ꯂꯥꯎꯅ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯊꯋꯥꯏ ꯁꯅꯥꯁꯨ ꯇꯔꯨꯕꯤꯒ ꯃꯤꯠ ꯆꯥꯅꯕ ꯉꯝꯖꯗꯦ, ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕ ꯉꯝꯖꯗꯦ꯫ ꯃꯔꯥꯜ ꯂꯩꯔꯨꯔꯕꯅꯤꯅ ꯃꯈꯣꯏ ꯎꯪꯈꯠꯅꯕꯒꯤ ꯃꯑꯣꯡꯗꯨꯗ ꯈꯥꯕꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯟꯖꯤꯟ ꯒ꯭ꯔꯪ ꯒ꯭ꯔꯪ ꯉꯪꯂꯒ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯚꯦꯁꯄꯥꯗꯨ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯇꯔꯨꯕꯤꯅ ꯊꯤꯅ ꯆꯩꯕꯒꯤ ꯃꯩ ꯍꯧꯔꯤꯕ ꯊꯋꯥꯏ ꯁꯅꯥꯗꯨ ꯇꯔꯨꯕꯤꯗ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯈꯥꯕꯗ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯅ ꯑꯃꯨꯛ? ꯈꯥꯕꯅ ꯂꯦꯝꯕꯤ, ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯇꯥꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯌꯨꯝꯗ ꯈꯜꯂꯨꯆꯣ꯫ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯁꯤ꯫ ꯊꯋꯥꯏ ꯁꯅꯥꯁꯨ ꯇꯔꯨꯕꯤꯁꯨ ꯈꯥꯕꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯤ꯫ ꯀꯣꯔꯧꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ, ꯑꯗꯨꯅ ꯃꯈꯨꯠꯇꯨꯅ ꯉꯛꯁꯝꯗ ꯃꯃꯥꯏꯒ ꯇꯥꯏꯅꯕ ꯑꯗꯨꯗ ꯐꯠ ꯐꯠ ꯍꯨꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯈꯥꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯩꯝꯇ ꯈꯨꯝꯗꯅ ꯂꯦꯞꯄꯤ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ, ꯐꯣꯡꯗꯣꯛꯄꯩ ꯇꯟꯖꯥ ꯁꯨꯛꯐꯪ ꯐꯪꯗꯕ꯫ ꯍꯣꯏ, ꯑꯩꯒ ꯅꯈꯣꯏꯒ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ, ꯈꯦꯠꯅꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯤ꯫ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯗꯅ ꯊꯝꯕ ꯉꯝꯒꯗꯕ ꯅꯨꯄꯥꯅꯤ꯫ ꯉꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯨꯟꯅ ꯈꯜꯂꯒ ꯄꯤꯔꯛꯑꯣ꯫ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ, ꯄꯤꯗ꯭ꯔꯤꯈꯩ ꯅꯇꯨꯡ ꯏꯟꯅꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯔꯦꯞꯄꯅꯤ, ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯄꯒꯤ ꯐꯣꯡꯗꯣꯛꯄꯅꯤ, ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯏꯃꯥꯟ ꯃꯥꯟꯅꯩ꯫ ꯊꯋꯥꯏ ꯁꯅꯥꯅ ꯈꯥꯕ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ, ꯑꯝꯇ ꯆꯠꯂꯣ꯫ ꯀꯩꯅꯣ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯕꯗꯤ? ꯍꯧꯖꯤꯛ ꯂꯦꯝꯕꯤꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤ, ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗꯣ ꯎꯠꯂꯛꯀꯅꯨ꯫ ꯑꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣ, ꯆꯠꯊꯣꯛꯑꯣꯅꯦ, ꯑꯩꯒꯤꯁꯦ ꯅꯇꯨꯗ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯧꯁꯨ ꯆꯠꯂꯣ꯫ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯪꯁꯦ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯛ ꯈꯥ ꯈꯪꯅ ꯋꯥ ꯉꯥꯡꯉꯨ, ꯍꯌꯦꯡꯋꯥꯏ ꯈꯧꯇꯛ ꯆꯥꯅꯅꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯅꯤꯗꯨ ꯀꯧꯅꯗꯦ ꯅꯨꯡꯁꯤꯅꯗꯦ ꯀꯥꯏꯅ ꯉꯥꯡꯅꯈ꯭ꯔꯗꯤꯀꯣ, ꯆꯠꯊꯣ꯫ ꯅꯪꯒꯤ ꯅꯄꯥ ꯅꯃꯥꯅ ꯋꯥꯔꯛꯇꯕ ꯃꯇꯧꯗꯨ ꯃꯤꯔꯛꯇ ꯎꯠꯂꯛꯀꯅꯨ ꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ? ꯁꯤꯌꯥ, ꯁꯅꯥ, ꯅꯌꯥꯝꯕꯁꯨ ꯄꯥꯈꯪꯅꯤꯅꯦ꯫ ꯑꯩꯒꯤꯁꯦ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ, ꯋꯥꯈꯜ ꯋꯥꯡꯕꯧ, ꯍꯦꯟꯖꯤꯟꯕ ꯅꯑꯣꯡꯗꯨ ꯎꯠꯊꯣꯔꯛꯀꯅꯨꯅꯦ꯫ ꯌꯥꯝ ꯊꯤꯅ ꯃꯤꯠꯁꯦ ꯅꯥꯏꯀꯣ, ꯏ ꯇꯥꯒꯦ ꯇꯧꯏ, ꯆꯠꯂꯣꯏ꯫ ꯀꯣꯔꯧꯅ ꯌꯥꯝ ꯍꯦꯟꯖꯤꯟꯖꯩꯌꯦ, ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯐꯥꯎꯗꯤ ꯋꯥꯔꯦꯍꯦ ꯏꯕꯨꯡꯉꯣ꯫ ꯊꯋꯥꯏ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯅꯥꯆꯦꯛ ꯌꯩꯔꯒ ꯍꯥꯏꯔꯝꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯇꯔꯨꯕꯤ ꯉꯁꯤꯗꯤ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯦ, ꯅꯨꯡꯅꯪꯅꯔꯒ ꯂꯩ꯫ ꯃꯆꯦꯒꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯃꯥꯅ ꯊꯣꯛꯄ ꯂꯩꯅꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯔꯨꯕꯤꯒꯤ ꯃꯣꯕꯥꯏꯜꯗ ꯊꯋꯥꯏꯒꯤ ꯔꯤꯡ ꯂꯥꯛꯏ꯫ ꯇꯔꯨꯕꯤ ꯃꯣꯕꯥꯏꯜꯗꯨ ꯂꯥꯞꯇꯛꯅ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯪꯁꯤꯟꯈꯤ꯫ ꯍꯩꯃꯥ, ꯀꯥꯏꯕ ꯇꯥꯔꯦꯅꯦ꯫ ꯃꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯎꯅ ꯂꯪꯁꯤꯟꯈꯤꯕ ꯃꯣꯕꯥꯏꯜꯗꯨ ꯂꯥꯝꯂꯒ ꯌꯦꯡꯂꯨꯏ꯫ ꯗꯥ ꯊꯋꯥꯏꯅꯤꯅꯦ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕꯤꯔꯣ꯫ ꯅꯪꯅ ꯉꯁꯥꯏ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯃꯦ, ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯅꯤ, ꯇꯥꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯃꯔꯣꯏꯌꯦ, ꯋꯥꯔꯤ ꯁꯥꯕꯤꯌꯨꯅꯤ ꯅꯪꯕꯨ꯫ ꯑꯁ, ꯏꯆꯦꯒ ꯁꯥꯟꯅꯧ, ꯑꯩꯗꯤ ꯉꯝꯃꯔꯣꯏ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ
ringdu anirak ahumlak hinglaklavaduna lembina call do ogi. Hello, ta thawai. Ai lembini. Akhoi Tarubidu pabungi manakta chatkiye. Thawai sanana kari hairakpano machena makhatana kari wari tahobano taramdana Tarubidu kadagi thoklaga makhoi kagi mangol machadugi laimaiduda phamlaga leithoi. Numitsigi chap manaba numidang Pamelgi yumdani. Ahing thengbududa nahan khai tawdaba maongda Pamel mama machagi yum akoibadu lai khundinavadawna ngarang ngangi. Usawasa soro chinglaga chatpadawnasu hauna makhol thoi. Amamuksu mamang thong maning thongdu git namai. Thong namlambadagi imungdagi lonsiliva thongnau singadu amuk safu kanna git namai. Makhoina asumna fana akitu jungba pirabasu imungdagi minil khol amatta taraktravada yenakha khongbalupa laikut lairaida chaktaba phatraba laimu singadu nganglaga Pamel khoigi yumgi faklangdu namba hore. Adumna namlakpada masaidagi nungaina tumliba Pamel adu mit khangpang lai. Mit panglakpaga yumgi yenakhada tariba makhol singadu hektaruvda Pamel saktam sawong khangong honglai. Longna hugatlaga chumting thoklai. Makhoigi mamang thong manakni faklangda thetliba lai kanglai thokfagi kangjeidu lauthoi. Aduga thongdu hangdoklaga thorai. Imungdagi mi thorakpagi minam namlakpada laimu singadu yaulauna hupchinnabu hotnari. Pameldi saptra amatani thoraklibadu mangoldagi sumangda fanchong thai. Mana sumangdugi laimaida heknet paga khungi laibungdu upul brang hawi. Lengwalda kangjeidu thangatlaga sumang sinvu thungna chatlaga yenakha lukha ingkhol akoibada leiriba mayam adubu ngamna yengthoi. Adudagi nokfet tawi mangak adu nomi. Mana adumna tawrivadu amuva surup wairup chadrava laimu mayam amana pungkoi koi silai. Adubu laimu singaduna Pamelgi lengwalda thamliva kangjeidu hek uvuga kaiduna chengi tawi. Pameldu chongduna mayam adubu tanana kangjeiduna hut kotli aduga laktuna langthoi. Kangjeina kotkrava laimu singadugi chaina kol akibu khonjeladu yakna hauna lauramlaga mapunsi loinari. Madubu khun konwa umanglai aniduna ingkholgi wangmada usa amada tonglaga koirum momonokna mityang tari. Pameldi adumna tawrumbadagi lailam thokfada amaibina sav jagoi chongfanwa matawduga chap manana makhoigi yum akoibaduda taretlak koiduna kangjei kanghudu haiduna kochen cheli dang amuk toiva pumnin ninli. Kanagumbana uva thoklawadi mana tawribadu leikaida leiva yaroidavani tan thoraklakadavani adumak mabu hanadagi nupi khonjel thokpagi ki hangoidana leiribadu amukka hena tukatchanarani. Yumdubu hektaretlak koivalloivuga Pameldu thongal tamna amu grung chen thoklamlaga makhoigi thongal wangmuda lepliva hanuba manwa savandubu kangjeiduna sauna kotke khotnarui. Adubu angakpani hanubagi savanduna Pamel mavu thongal manungda insinlamlaga swai mangki. Pamel su hanuba savan adubu koithi thiramlaga fangdravada source chauna holaga imung tamna changki aduga kangjeidubu chetna kolaga tumthakhi. Pamel na imungda hek changkhibaga kumhai yenglamba umanglai anidusu pairaga chatki. Umanglai duna pairaga hek chatkibaga amuk Pamelgi sumangda tamthirava akiba saktamna yomlaga musin muva hanubagi savandu makhoigi churi tafamdagi khajik hendoklaga leplaga imunglomda onsinduna yenglare. Yengbada akivana thallava phibamna Pamel mama machagi yumadu koisinduna sak udava fizangna tapna khanjinba horaklavani. Mama machana adu khangjedabagi wani. Nungsivagi maina kanbana okhaksu haifam khangdana kanbajani. Hojik phawwa akiba haiba laina sina yomsilaklava phawda haba lembibu sangjava inajava lepte. Lembina yumdagi chathorakpa khuding adumak khavna sangduna koina inajai adubu paukhumdi nongmata pibiramde. Lembina khavna mabu pamjava nuksijava khanglabasu wahi machet amatta onsinbiraga haibirakte. Tarubiga makhoi ani machin manawni haibada sungchan chanade. Lembina adumna tawrikai khavdi mabu nuksijava nongmagi hengalakpadona tawri. Aduna ngasisu angawbadona nungthil numit chap yungba aduda Vesparu thawraga lai. Nungsa kana saba matam oibana lambidu kanamata chatnade. Matomta tarak thawri lambiduda sum thawrakpana lamlong ahum phangbadu mitmangda ure.
ꯈꯥꯕꯅ ꯆꯨꯊꯦꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯒꯗꯕ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯕꯨ ꯑꯀꯤꯕꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯌꯦꯡꯕ ꯃꯥꯟꯕ ꯃꯤꯇꯝ ꯑꯃ ꯎꯔꯛꯄꯗꯒꯤ ꯈꯥꯕꯗꯨ ꯕꯦꯁꯄꯥꯗꯨ ꯈꯣꯡꯖꯦꯜ ꯇꯞꯊꯩ ꯑꯗꯨꯒ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ ꯍꯦꯛ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯄꯒ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯈꯥꯕꯗꯨ ꯏꯉꯛꯉꯛꯏ ꯈꯥꯝꯕꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯇꯞꯅ ꯇꯞꯅꯗꯤ ꯃꯤꯔ ꯂꯥꯏꯔ ꯈꯟꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯑꯗꯨꯝꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯕꯦꯁꯄꯥꯗꯨ ꯏꯜꯂꯛꯄꯗꯧꯅ ꯃꯥꯅ ꯄꯥꯅꯕ ꯉꯝꯗꯅ ꯎꯔꯤꯕ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ ꯈꯥꯕꯗꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯊꯦꯡꯖꯤꯟꯗꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯕꯦꯁꯄꯥꯗꯨ ꯁꯤꯠꯂꯒ ꯇꯨꯁꯤꯜꯂꯤ ꯈꯥꯕ ꯂꯣꯡꯅ ꯇꯥꯏ ꯀꯣꯛ ꯉꯥꯎꯇꯛ ꯇꯧꯏ ꯑꯗꯨꯕꯨ ꯀꯨꯏꯅꯗꯤ ꯉꯥꯎꯗꯦ ꯑꯗꯨꯝ ꯐꯔꯛꯏ ꯐꯔꯛꯄꯗ ꯎꯔꯦ ꯀꯣꯛꯊꯛꯇ ꯂꯩꯔꯤꯕ ꯎꯄꯥꯜꯁꯤꯡꯒꯤ ꯎꯅꯥꯁꯤꯡꯗꯨ ꯐꯔ ꯍꯥꯏꯔꯤꯕ ꯎꯁꯥ ꯈꯨꯗꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕ ꯃꯤ ꯃꯥꯟꯕ ꯀꯌꯥꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯈꯣꯡ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤ ꯎꯁꯥꯁꯤꯡꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯅ ꯈꯣꯡꯉꯛꯏ ꯎꯆꯦꯛꯁꯤꯡꯒꯤ ꯑꯌꯥꯛꯄ ꯃꯈꯣꯜꯂꯛꯇ ꯁꯨꯔꯨ ꯅꯩꯕ ꯉꯔꯪ ꯉꯪꯕ ꯈꯣꯟꯖꯦꯜ ꯀꯌꯥꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯅꯛꯅ ꯑꯃꯗꯤ ꯂꯥꯞꯅ ꯇꯥꯕ ꯍꯧꯔꯛꯏ ꯑꯁ ꯈꯣꯡꯁꯤ ꯅꯟꯁꯤꯟꯈ꯭ꯔꯦ ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗꯨ ꯕꯦꯁꯄꯥꯗꯨꯅ ꯅꯟꯁꯤꯟꯈꯤꯗꯨꯅ ꯂꯩꯕꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯑꯣꯏꯗꯨꯅ ꯕꯦꯁꯄꯥꯗꯨꯕꯨ ꯃꯨꯛꯂꯒ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯨꯡꯗ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄ ꯆꯦꯟꯕ ꯂꯥꯛꯄꯒꯤ ꯃꯅꯤꯜ ꯐꯥꯎꯔꯛꯏ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯌꯦꯡꯊꯣꯛꯂꯨꯔꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯇꯤꯟꯒ ꯂꯣꯏꯅ ꯀꯪꯂꯦ ꯈꯥꯕ ꯉꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗ꯭ꯔꯥ ꯐꯥꯎꯕ ꯈꯜꯂꯛꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯦ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ ꯂꯥꯎꯖꯅꯕꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯖꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯇꯠꯇꯅ ꯑꯀꯛꯅꯕ ꯃꯤ ꯈꯔꯅ ꯑꯀꯤꯕ ꯄꯤꯔꯤꯕ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯄꯨꯕ ꯍꯅꯨꯕꯒꯤ ꯁꯕꯥꯟ ꯑꯗꯨ ꯅꯨꯡꯁꯥꯒꯤ ꯌꯥꯛꯂꯕ ꯃꯩꯈꯨ ꯑꯣꯏ ꯃꯅꯤꯟ ꯑꯣꯏ ꯈꯥꯕꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯈꯥꯕ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯏ ꯍꯥꯟꯅꯅ ꯊꯦꯡꯅꯈ꯭ꯔꯕ ꯁꯛꯇꯝ ꯑꯣꯏꯕꯅ ꯃꯥꯁꯨ ꯆꯝꯅ ꯈꯟꯗꯣꯛꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯅꯨꯕꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯈꯥꯕ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯅꯥꯗ ꯊꯝꯂꯒ ꯃꯤꯠ ꯖꯦꯖꯦꯠ ꯑꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯄꯥꯝꯕꯣꯝꯗ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ ꯏꯃꯥ ꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯍꯦꯛ ꯂꯥꯎꯕꯒ ꯄꯥꯃꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯣꯡꯅ ꯐꯝꯊꯩ ꯈꯪꯉꯤꯅꯦ ꯀꯩꯅꯣꯅꯦ ꯁꯣꯛꯄ꯭ꯔꯥ ꯍꯪꯒꯦ ꯇꯧꯔꯒ ꯈꯥꯕ ꯃꯌꯥ ꯀꯥꯏ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯄꯥꯃꯦꯜꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ ꯄꯥꯃꯦꯜꯅ ꯑꯩ ꯒꯥꯔꯤꯁꯦ ꯍꯧꯒꯠꯄꯤꯔꯒꯦ ꯍꯧꯒꯠꯂꯨ ꯅꯪꯁꯨ ꯆꯤꯡꯈꯠꯄꯤꯔꯒ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯁꯣꯛꯀꯦꯅ ꯌꯦꯡꯉꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯟꯕ ꯈꯣꯡꯁꯦ ꯈꯔ ꯁꯣꯛꯑꯦ ꯅꯥꯗ꯭ꯔꯣ ꯀꯨꯏꯔꯦ खरा नादे युम की मीदा कॉल तौगे लेते कावे मोबाइल का बैलेंस याउदे अइदे युंगाउबनेना हन्ने यंगमदना चटके तौरबनी युम फाउदा थिनबिरमगेरा यारोये अइ अथुबगी लापने अदो तरुबी खोइदा इमा लेहौरी संगमलगा थिनबिरके मोइदा नखोंदुसु हिदा हाफनसे को खावा होय माय हाइदे पामेलदो अदुमक येंगे मिहुल मफम मरांग अमत खंगदना ब्रिंग ब्रिंग चोंगी फोंदोकफम खंगदवा इहुल अमना मसा पुंबा योमले खावा मसा ज्ञान इंगौ ngawi माना पामेलदा फाउरिबा इहुल असि अमुक्ता फाउखिद्रे पाखंग अमा ओइना लैसाबी मयाम अमा थेंगरकपदा इहुल असि अमुक्ता फाउखिद्रे माना तरंग चलिङै पामेलना गारीदु तरुबीगी सुमांगदा खामलमे तरुबीना असिना करोमदगी याउरैबा लेम्बीसु लेरमी अदुबु करिमत्ता हाइदे येंबदी येंगी पामेलना खाबबु सौवीदुना पुखलागा मांगोलदा फमहले हेक फमथबगा खाबगे मखोंदु इ तपना तपना चेंथरकपा हौरई मदु उबा अहानबदि तरुवीदु करिसु थौसादना लेरमी अदुबु यामना चेंथरकपा उबदगी चेंसिलक्तुना खाबगे मखोंदु पाइरगा येंगी कैदौरुरगे सिबो दांगानबा गारी तुबदा ननबगिने इमुंगदा प्रप्रप चेंसिनखि अदुगा हिदाक लांथक पुथोरई इसिंग फ्लाक्स अमसु सेगादा येबलई फदीसु लेंगवालदा यानसिलई ngasi man uriva tarubiगी सक्तमसी माना सुखन खलुदवा अमनी ngang खाबगे असोकपदु हिदाक हापिरी पामेलसु तरुबिना तौरिबदु मुन्ने येंगलगलै आमिर खानिना हेरो साबो ओइरमनी फिल्मदबु हेरोदु नुंसिबै वानी मतौ उरगा कप्पै वानी ताइबंगददी फुनिंगबना खंगवा गजनी इबुंगो मारुल मरु मानबा मौंग इमा इचा चारोय नंग लैसेमबा फजतोन अमदी थवाइसनासु मरी मरी चंगई
ꯇꯔꯨꯕꯤꯅ ꯈꯥꯕꯒꯤ ꯑꯁꯣꯛꯄꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯕꯗꯨ ꯎꯕꯗ ꯊꯋꯥꯏꯁꯅꯥꯗꯨ ꯈꯝꯕꯜꯕꯅ ꯉꯥꯎꯔꯗꯨꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯦꯝꯕꯅ ꯀꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜ ꯑꯣꯜꯂꯕꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯣ? ꯈꯥꯕ ꯀꯩꯝ ꯈꯨꯝꯗꯦ꯫ ꯄꯥꯃꯦꯜꯁꯨ ꯂꯩꯁꯦꯝꯕ ꯎꯕꯗ ꯀꯤꯕꯗꯧꯅ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯈꯥꯕꯁꯨ ꯄꯥꯃꯦꯜꯗ ꯐꯥꯎꯔꯤꯕ ꯊꯛꯀꯠꯄꯗꯨ ꯈꯪꯉꯛꯏ꯫ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯜꯂꯛꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯒꯤ ꯌꯨꯝꯅꯤꯅ ꯈꯨꯝꯕꯗꯤ ꯈꯨꯝꯗ꯭ꯔꯦ꯫ ꯀꯅꯥ ꯄꯨꯁꯤꯜꯂꯛꯏꯅꯣ ꯁꯤꯕꯣ? ꯂꯦꯝꯕꯤꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯃꯦꯜꯅ꯫ ꯂꯩꯁꯦꯝꯕ ꯄꯥꯃꯦꯜꯗ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯨꯝꯈꯩ ꯌꯦꯡꯂꯛꯏ꯫ ꯄꯥꯃꯦꯜ ꯂꯨꯛꯊꯔꯒ ꯑꯗꯨꯝ ꯂꯩꯖꯩ꯫ ꯅꯪ ꯏꯕꯣ? ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯐꯖꯇꯣꯟꯁꯨ ꯏꯟꯅꯈꯤ, ꯑꯗꯨꯕꯨ ꯊꯋꯥꯏꯁꯅꯥꯗꯤ ꯇꯔꯨꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩ꯫ ꯇꯔꯨꯕꯤꯁꯨ ꯈꯪꯉꯤ ꯊꯋꯥꯏꯁꯅꯥꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯍꯥꯏꯕꯗꯨ, ꯑꯗꯨꯅꯕꯨ ꯍꯦꯟꯖꯤꯟꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯀꯗꯕ ꯃꯑꯣꯡꯗ ꯈꯥꯕꯕꯨ ꯂꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯧꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ ꯏꯕꯨꯡꯉꯣ ꯆꯪꯉꯣꯅꯦ, ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯄ ꯍꯧꯅꯗꯦ꯫ ꯊꯋꯥꯏꯁꯅꯥꯗꯨ ꯃꯈꯥ ꯇꯥꯅ ꯂꯦꯞꯄꯒ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯣꯏꯕ ꯁꯥꯁꯤꯟꯅꯔꯒ ꯇꯔꯨꯕꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛ ꯍꯥꯞꯄ ꯕꯣꯛꯁꯇꯨ ꯀꯥꯎꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕు ꯈꯨꯗꯤ ꯑꯣꯏꯅ ꯊꯤꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯟ ꯁꯥꯔꯒ ꯇꯨꯏ꯫ ꯇꯔꯨꯕꯤ ꯀꯂꯛꯄꯦꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯍꯟꯅꯒ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯈꯥꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕꯅ ꯆꯉꯥꯡꯒ ꯕꯣꯔꯥ ꯑꯁꯥꯕꯒ ꯄꯨꯔꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯀꯨ ꯂꯦꯝꯕꯗ ꯍꯥꯟꯅ ꯄꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯧꯅ ꯁꯦꯝ ꯁꯥꯕꯁꯦ ꯍꯥꯎꯈ꯭ꯔꯕꯅꯤꯗ꯫ ꯀꯦꯊꯕꯤꯅ ꯍꯥꯎꯔꯝꯃꯅꯤ, ꯑꯩꯗꯤ ꯆꯥꯖꯅꯤꯡꯗꯦ, ꯏꯃꯥꯡꯗꯒ ꯊꯝꯃꯛꯀꯅꯨ, ꯑꯣꯕꯨ ꯑꯣꯅꯤꯡꯉꯤ꯫ ꯆꯥꯎꯕꯗꯨ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯑꯣꯟꯊꯣꯔꯛꯂꯒ ꯃꯃꯥ ꯃꯅꯤꯒꯤ ꯃꯥꯡꯗ ꯆꯥ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯆꯥꯔꯁꯤ꯫ ꯂꯦꯝꯕꯤ, ꯇꯔꯨꯕꯤ ꯂꯥꯛꯑꯣ, ꯏꯕꯨꯡꯉꯣ ꯈꯥꯕꯒ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯂꯧꯔꯣꯁꯦ꯫ ꯀꯦꯊꯕꯤꯅ ꯇꯟꯕꯨ ꯇꯟꯗꯦ, ꯆꯥꯅꯕ ꯁꯛꯇꯥꯁꯤꯒ꯫ ꯂꯦꯝꯕꯅ ꯏꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥ ꯉꯥꯡꯅꯨ, ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯤ꯫ ꯆꯥꯕꯤꯅꯤꯡꯂꯝꯒꯅꯤ ꯌꯥꯝꯅ꯫ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯂꯦꯝꯕꯅ ꯍꯥꯏ ꯀꯗꯥꯏꯗꯅꯣ? ꯍꯩꯃ, ꯏꯃꯨꯡꯗꯅꯤ ꯏꯃꯨꯡꯗ, ꯅꯣꯏ ꯃꯌꯥꯝꯅ ꯆꯥꯔꯒ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯒ ꯂꯩꯌꯣ ꯍꯥꯏꯕꯤꯔꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ, ꯅꯉꯥꯏ ꯂꯥꯛꯂꯤꯁꯤ ꯋꯥꯔꯤ ꯁꯥꯎꯅꯦ, ꯅꯨꯄꯤ ꯅꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯩꯒ ꯁꯥꯟꯅ ꯌꯥꯕ꯭ꯔꯣ? ꯍꯧꯅ ꯂꯣꯟꯆꯠ ꯂꯥꯏꯃ ꯈꯪꯗꯦꯍꯦ ꯅꯨꯄꯤ ꯅꯪꯁꯦ꯫ ꯍꯔꯦ, ꯀꯩꯗꯧꯕꯒꯤ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ? ꯁꯪꯗꯦ ꯁꯪꯗꯦ ꯊꯕꯛꯀ ꯑꯩꯈꯣꯏ, ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯐꯩ ꯐꯩ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯊꯕꯛ ꯇꯧꯍꯧꯗꯕꯗ ꯁꯤꯔꯅꯤꯕ ꯅꯠꯇ꯭ꯔꯥ? ꯃꯤ ꯃꯌꯨꯝꯗ ꯆꯠꯀꯅꯨꯀꯣ ꯅꯪ꯫ ꯃꯈꯣꯏ ꯄꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯔꯦꯝꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯊꯕꯛ ꯁꯤꯠꯅꯕ꯭ꯔꯣ? ꯈꯥꯕ, ꯄꯥꯃꯦꯜ, ꯃꯅꯤ ꯄꯤꯡ ꯂꯥꯎꯏ꯫ ꯍꯧꯒꯠꯇꯨꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯇꯟꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯔꯨꯕꯤꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯛꯏ꯫ ꯏꯃꯥ, ꯐꯅꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ, ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯏꯅꯦ ꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯏꯃꯥꯅ ꯆꯥꯅꯤꯡꯒꯦꯔꯥ ꯆꯥꯅꯤꯡꯉꯣꯏꯔꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯂꯤꯕ ꯃꯤꯕꯨ ꯄꯤꯖ ꯄꯤꯊꯛꯀꯗꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯕꯛ ꯆꯤꯜꯂꯦ ꯀꯥꯏ꯫ ꯏꯃꯥꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ? ꯂꯩꯔꯒꯁꯨ ꯃꯤ ꯆꯠꯈ꯭ꯔꯒ ꯇꯧ꯫ ꯌꯨꯝꯗ ꯃꯤ ꯂꯥꯛꯂꯗꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯐꯅ ꯂꯩꯔꯕꯁꯨ ꯃꯗꯨ ꯍꯨꯟꯗꯣꯛꯀꯗꯕꯅꯤ꯫ ꯊꯕꯛ ꯐꯕ ꯁꯥꯔꯛꯀꯅꯨ, ꯊꯕꯛ ꯆꯤꯟꯗꯕ ꯃꯤ ꯂꯩꯇꯕꯅꯤꯀꯣ ꯏꯃꯥ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯃꯃꯥꯗ ꯍꯪꯒꯠꯅ ꯉꯥꯡꯕꯗꯨꯗ ꯂꯦꯝꯕꯤꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ ꯍꯟꯗꯛꯇꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯪ ꯍꯧꯔꯛꯂꯕꯣ ꯍꯥ? ꯏꯃꯥ ꯁꯥꯅꯨ, ꯊꯕꯛ ꯆꯤꯜꯂꯗꯤ ꯆꯤꯜꯂꯦ, ꯃꯥꯏꯅ ꯐꯝꯃꯒ ꯂꯩꯖꯅꯤ, ꯆꯥꯒꯦꯔꯥ ꯊꯛꯀꯦꯔꯥ ꯃꯣꯏ ꯃꯣꯏ ꯊꯣꯛꯄ, ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯦꯅ ꯑꯗꯨꯝ ꯄꯥꯟꯅꯔꯒ ꯂꯩꯗꯧꯔꯥ? ꯈꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯂꯦꯝꯕꯤꯒꯤ ꯊꯥꯖꯗꯕ ꯋꯥꯉꯥꯡꯗꯨꯗ ꯃꯃꯤꯠꯀ ꯂꯣꯏꯅ ꯑꯣꯟꯈꯠꯈ꯭ꯔꯦ꯫ ꯇꯔꯨꯕꯤꯅ ꯏꯆꯦ, ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯃꯄꯥꯜ ꯊꯣꯔꯛꯀꯅꯤ, ꯏꯃꯥꯅ ꯇꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯏꯆꯦꯁꯨ ꯁꯣꯅꯣ ꯆꯨꯔꯕꯅꯤ, ꯁꯣꯅꯣ ꯆꯨꯔꯕ ꯑꯗꯨꯅ ꯅꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯕꯨ ꯅꯪꯅ ꯆꯪꯅꯤꯡꯗꯦꯅ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯈ꯭ꯔꯅꯤ, ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯑꯃꯗ, ꯏꯆꯦꯅ ꯑꯃꯗ, ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦ? ꯃꯤ ꯃꯃꯥꯡꯗ ꯑꯩ ꯃꯁꯤꯡ ꯐꯨꯗꯣꯛꯅꯤꯡꯗꯦ, ꯀꯔꯤꯁꯨ ꯂꯩꯇꯕ ꯆꯥꯕ ꯊꯛꯄꯩ ꯊꯕꯛꯁꯤꯗ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯛꯏ꯫ ꯅꯣꯏꯁꯨ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯥ? ꯅꯣꯏꯅ ꯆꯠꯂꯨꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯅ ꯅꯣꯏꯅ ꯎꯠꯂꯤꯕ ꯅꯑꯣꯡ ꯅꯇꯧꯁꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯅꯈꯣꯏ ꯀꯔꯤ ꯈꯟꯅꯤ, ꯀꯔꯤ ꯐꯥꯎꯅꯤ? ꯌꯨꯝꯕꯨꯅ ꯍꯔꯥꯎꯅ ꯇꯧꯔꯤꯈꯩ ꯃꯤꯅ ꯆꯪꯅꯤꯡꯒꯗꯕꯅꯤ, ꯏꯀꯥꯏꯖꯩ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ꯫ ꯑꯗꯨ ꯀꯩꯗꯧꯔꯕ ꯍꯥ? ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯇꯔꯨꯕꯤ ꯃꯆꯤꯟ ꯑꯅꯤꯗꯨ ꯄꯨꯂꯞ ꯆꯞꯁꯤꯜꯂꯒ ꯂꯩ꯫ ꯈꯥꯕꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯆꯃꯝꯅꯔꯦ꯫ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯇꯔꯨꯕꯤ ꯂꯦꯝꯕꯤꯒꯤ ꯅꯨꯡꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯥꯕꯨ ꯇꯔꯪ ꯆꯠꯍꯟꯕꯤꯔꯦ꯫